ꯕꯖꯥꯔ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯈꯜ ꯃꯈꯜꯒꯤ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯅꯔꯤꯕ ꯃꯐꯝꯅꯤ꯫ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯎꯅ ꯎꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯀꯔꯣꯝꯗ ꯆꯠꯈꯤꯕꯅꯣ ꯃꯥ ꯎꯍꯧꯗ꯭ꯔꯦ꯫ ꯁꯥꯌꯣꯟꯕ ꯂꯃꯈꯥꯡꯗꯨꯅ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯩ꯫ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯖꯩ, ꯑꯗꯨꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯃꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯕꯒꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯅꯥꯝꯃꯗꯨꯅ ꯃꯀꯣꯛꯇ ꯊꯝꯂꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯃꯁꯥ ꯐꯥꯊꯔꯒ ꯂꯩ꯫ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗꯁꯨ ꯁꯣꯟꯊꯥꯡꯗꯅ ꯁꯣꯜꯂꯛꯏ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯂꯒꯦ ꯈꯟꯅ ꯇꯁꯦꯡꯅ ꯂꯣꯠꯂꯕ꯭ꯔꯥ ꯁꯅꯥ? ꯅꯪꯕꯨ ꯊꯤꯕꯗ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯣꯟꯊꯈꯤꯕꯒꯤ ꯑꯋꯥꯕꯗꯒꯤꯗꯤ ꯅꯪꯕꯨ ꯊꯤꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯑꯩꯕꯨ ꯑꯀꯤꯕ ꯄꯣꯛꯍꯜꯂꯦ꯫ ꯃꯥꯅ ꯂꯝꯕꯤ ꯆꯠꯐꯝ ꯃꯌꯥꯏꯗꯨꯗ ꯂꯦꯞꯁꯤꯟꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗꯨꯗ ꯑꯀꯥꯏꯕ ꯑꯃꯗꯤ ꯄꯤꯔꯤ꯫ ꯅꯥꯀꯜꯗꯒꯤ ꯃꯔꯣꯟ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯕ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯥꯏꯠ ꯈꯔ ꯇꯧꯕꯤꯌꯣ, ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯦꯅꯦ, ꯀ꯭ꯔꯤꯅꯣ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯁꯨꯝ ꯂꯦꯞꯁꯤꯜꯂꯤꯁꯤꯕꯣ? ꯍꯥꯏꯔꯤꯗꯨ ꯁꯥꯌꯣꯟꯕꯁꯨ ꯇꯥꯏ꯫ ꯃꯥꯅ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯃꯇꯥꯏꯗ ꯈꯖꯤꯛ ꯆꯪꯁꯤꯜꯂꯤ꯫ ꯋꯥꯈꯜꯗꯨꯅ ꯋꯥꯔꯕꯅꯤꯅ ꯃꯥ ꯀꯅꯥꯗ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ, ꯊꯥꯗꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯍꯦꯟꯁꯅꯥꯅ ꯇꯨꯡꯗ ꯆꯠꯄꯅꯤ꯫ ꯊꯥꯗꯣꯏꯗꯤ ꯐꯅꯌꯥꯝꯅ ꯆꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯍꯦꯟꯁꯅꯥ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯁꯅꯥ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯂꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯦꯟꯁꯅꯥꯒꯤ ꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯂꯥꯛꯑꯣ ꯏꯆꯦ, ꯀ꯭ꯔꯤ ꯇꯧꯔꯒꯦ? ꯊꯥꯗꯣꯏꯅ ꯆꯤꯡꯂꯒ ꯄꯨꯏ꯫ ꯍꯦꯟꯁꯅꯥ ꯃꯃꯥꯏꯗꯨ ꯍꯟꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯇꯛ ꯃꯁꯥ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯦꯞꯍꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯏ꯫ ꯌꯦꯡꯅ ꯌꯦꯡꯅ ꯑꯗꯨꯃꯛ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯅ ꯆꯤꯡꯂꯤꯕꯗꯨꯗ ꯆꯠꯂꯤ꯫ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯌꯧꯔꯕꯗ ꯋꯥꯡꯂꯦꯟꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯁꯤꯕꯨ ꯎꯕꯗ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯍꯜꯂꯁꯤꯅꯦ ꯑꯗꯨꯗꯤ꯫ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯂꯣꯏꯈ꯭ꯔꯦ, ꯍꯜꯂꯁꯦ꯫ ꯆꯦ ꯂꯥꯎ, ꯒꯥꯔꯤꯗ ꯀꯥꯔꯁꯦ꯫ ꯍꯦꯟꯁꯅꯥꯕꯨ ꯍꯥꯟꯅ ꯀꯥꯍꯜꯂꯤ, ꯑꯗꯨꯒ ꯊꯥꯗꯣꯏꯁꯨ ꯀꯥꯔꯛꯂꯤ꯫ ꯒꯥꯔꯤꯗꯨꯗꯤ ꯋꯥꯡꯂꯦꯟꯅ ꯊꯧꯔꯛꯂꯤ꯫ ꯍꯦꯟꯁꯅꯥ ꯋꯥ ꯂꯥꯡ ꯏꯉꯥꯡ ꯉꯥꯡꯗꯦ꯫ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯃꯄꯥꯜꯒꯤ ꯁꯛꯇꯝꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯍꯦꯟꯁꯅꯥꯒꯤ ꯃꯇꯧꯗꯨ ꯋꯥꯡꯂꯦꯟꯁꯨ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯐ꯭ꯔꯟꯠ ꯃꯤꯔꯔ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯌꯩꯅꯗ꯭ꯔꯕꯣ? ꯍꯦꯟꯁꯅꯥ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯊꯥꯗꯣꯏꯁꯨ ꯍꯦꯟꯁꯅꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯦ, ꯀ꯭ꯔꯤ ꯇꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯍꯦꯟꯁꯅꯥ ꯍꯟꯗꯛꯇꯤ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯈꯪꯈꯨꯝ ꯈꯨꯝꯂꯛꯏ꯫ ꯅꯕꯥꯏꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯅꯤꯡꯕ꯭ꯔꯣ? ꯌꯥꯝ ꯌꯦꯡꯅꯤꯡꯕ꯭ꯔꯕ? ꯍꯪꯅꯤꯡꯕ꯭ꯔꯥ ꯌꯥꯝꯅ? ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ, ꯉꯁꯤꯅꯦ ꯑꯩ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯍꯧꯖꯅꯤꯀꯣ꯫ ꯇꯨꯃꯤꯟ ꯂꯩꯅꯣ꯫ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯋꯥꯡꯂꯦꯟꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯛꯏ꯫ ꯋꯥꯡꯂꯦꯟꯅꯁꯨ ꯌꯦꯡꯂꯛꯇꯨꯅ ꯀꯔꯤꯝꯇ ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯀꯨꯞꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯀꯣꯛ ꯅꯣꯝꯃꯤ, ꯍꯣꯏ ꯍꯥꯏꯕꯒꯨꯝ꯫ ꯉꯥꯏꯍꯥꯛ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯂ ꯃꯇꯨꯡ ꯀꯩꯅꯣꯝꯃ ꯆꯥꯈꯤꯁꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯂꯝꯕꯤ ꯃꯇꯥꯏꯗ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯂꯛꯂꯤ꯫ ꯋꯥꯡꯂꯦꯟ ꯍꯣꯏꯒꯤ ꯀꯦꯐꯦꯗꯨꯗꯅꯤ꯫ ꯋꯥꯡꯂꯦꯟꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏꯅ ꯍꯦꯟꯁꯅꯥꯒꯤ ꯈꯨꯠꯇꯨꯗ ꯆꯦꯠꯅ ꯄꯥꯏꯔꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯤꯁꯨ ꯈꯔ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯑꯍꯥꯡꯕ ꯖꯒꯥ ꯌꯦꯡꯗꯨꯅ ꯐꯝꯃꯤ꯫ ꯃꯦꯅꯦꯖꯔꯗꯨꯁꯨ ꯋꯥꯡꯂꯦꯟꯕꯨ ꯎꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯥꯔ, ꯏꯊꯥ ꯊꯥꯖꯗꯅ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯁꯥꯔ ꯑꯍꯜꯅꯕꯨꯗꯤ ꯁꯥꯔꯁꯦ ꯆꯤꯡꯒꯤ ꯈꯨꯜꯗ ꯂꯩꯈꯤ, ꯊꯕꯛ ꯄꯨꯔꯤꯅ ꯍꯥꯏꯕ꯫ ꯑꯗꯨ ꯁꯥꯔ, ꯃꯅꯨꯡꯗ ꯑꯣꯏꯅ ꯐꯝꯁꯤꯔꯥ? ꯁꯤꯗ ꯅꯨꯡꯉꯥꯏꯕꯤꯒꯗ꯭ꯔꯥ? ꯑꯆꯥ ꯑꯊꯛꯀꯤꯗꯤ ꯑꯩ ꯑꯉꯥꯡꯗ ꯂꯣꯏꯅ ꯄꯨꯍꯜꯂꯛꯑꯒꯦ꯫ ꯃꯦꯅꯦꯖꯔꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯋꯥꯡꯂꯦꯟꯅ ꯏꯔꯦꯝ ꯂꯦꯝꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯦ, ꯁꯤꯗ ꯁꯨꯝ ꯐꯝꯃꯒꯦ꯫ ꯃꯅꯨꯡꯗ ꯑꯃꯨꯛ ꯐꯝꯗ꯭ꯔꯁꯨ ꯆꯥꯅꯕꯗꯣ ꯈꯔ ꯁꯦꯝꯍꯜꯂꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯃꯦꯅꯦꯖꯔꯗꯨ ꯍꯦꯟꯁꯅꯥꯅ ꯅꯥꯀꯜꯗ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯍꯦꯟꯁꯅꯥ ꯅꯠꯇ꯭ꯔꯅꯦ? ꯍꯩꯃꯥ, ꯅꯪꯗꯤ ꯅꯍꯥꯟꯒꯤ ꯀꯥꯏꯗ ꯂꯩꯔꯨꯔꯕ? ꯊꯕꯛꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ? ꯍꯦꯟꯁꯅꯥ ꯃꯃꯤꯠꯇꯨ ꯌꯨꯡꯅ ꯃꯦꯅꯦꯖꯔ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯦ ꯂꯋꯥꯏꯇꯥꯡ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯤꯡꯒ ꯀꯧꯔꯛꯇꯅ ꯅꯨꯄꯤꯗ ꯀꯔꯟ ꯇꯥꯕꯒꯤ ꯖꯦꯜꯗ ꯊꯝꯃꯨꯔ ꯅꯪ? ꯖꯦꯜ ꯆꯥꯅꯤꯡꯕ꯭ꯔꯣ? ꯀꯔꯟ ꯇꯥꯔꯤꯅꯤ ꯀꯥꯏꯅ꯫
ꯍꯦꯟꯁꯅꯥꯒꯤ ꯎꯠꯂꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯦꯅꯦꯖꯔꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯐꯠ ꯊꯠꯇꯨꯅ ꯍꯥꯏꯖꯤꯜꯂꯛꯏ, ꯃꯦꯅꯦꯖꯔ, ꯅꯊꯧ ꯇꯧꯔꯣ ꯌꯥꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯅꯦꯖꯔꯗꯨꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟ ꯍꯦꯟꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯅꯥ, ꯅꯪꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯈꯪꯉꯤꯕꯣ? ꯃꯐꯝꯁꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯕ? ꯍꯦꯟꯁꯅꯥ ꯋꯥꯡꯂꯦꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯅꯨꯄꯥꯗꯨꯗꯁꯨ ꯌꯦꯡꯂꯛꯏ꯫ ꯃꯦꯅꯦꯖꯔꯗꯨꯗꯤ ꯃꯥꯒꯤ ꯊꯕꯛꯇꯨ ꯇꯧꯅ ꯇꯧꯅ ꯐꯜꯂꯞ ꯐꯜꯂꯞꯇꯤ ꯌꯦꯡꯂꯛꯏ ꯄꯣꯠꯅꯤ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂ ꯃꯇꯨꯡ ꯍꯦꯟꯁꯅꯥꯅ ꯐꯠ ꯈꯨꯝꯂꯛꯏ, ꯑꯁꯤꯒꯤ ꯂꯋꯥꯏꯇꯥꯡꯁꯤꯗꯤ ꯐꯤल्मꯗ ꯎꯈ꯭ꯔꯦꯅ꯫ ꯀꯩ ꯐꯤल्मꯗ ꯎꯈ꯭ꯔꯒꯦ? ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯐꯤल्मꯗꯨ ꯈꯪꯗ꯭ꯔꯣ? ꯑꯗꯨꯗ ꯀꯨꯝꯕꯅꯦ꯫ ꯑꯗꯨꯗꯒꯤꯅꯦ ꯃꯥꯅ ꯂꯋꯥꯏ ꯇꯥꯡꯈ꯭ꯔꯤꯁꯦ꯫ ꯋꯥꯁꯤꯗ ꯊꯥꯗꯣꯏꯗꯣ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅꯁꯨ ꯅꯣꯛꯄ ꯌꯥꯗ ꯃꯈꯨꯠꯇꯨꯅ ꯃꯁꯤꯟꯗꯨ ꯈꯨꯝꯂꯒ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯋꯥꯡꯂꯦꯟꯁꯨ ꯊꯥꯗꯣꯏꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯅꯣꯛꯅꯤꯡꯂꯛꯂꯦ꯫ ꯈꯨꯗꯣꯝꯕꯤꯗꯨꯅ ꯄꯤꯁꯨꯝꯗꯨꯗ ꯍꯣꯠꯄꯤ ꯁꯥꯟꯅꯔꯒ ꯅꯣꯛꯅꯤꯡꯕꯗꯨ ꯃꯥꯁꯨ ꯈꯪꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯔꯒ ꯑꯃꯨꯛ ꯑꯍꯨꯝꯗꯨ ꯊꯣꯔꯛꯂꯦ꯫ ꯑꯥꯗ ꯍꯟꯕꯁꯨ ꯌꯥꯈꯤꯔꯣꯏ, ꯂꯝꯕꯤꯁꯨ ꯁꯦꯝꯃꯤꯕꯅꯤꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯗꯨꯝ ꯂꯩꯈꯤꯕ ꯇꯥꯔꯦꯅꯦꯀꯣ ꯃꯤꯁ꯫ ꯊꯥꯗꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯀ꯭ꯔꯤ ꯇꯧꯔꯨꯅꯤ, ꯂꯩꯕ ꯇꯥꯔꯦꯗꯅ ꯗꯣꯛꯇꯔ꯫ ꯅꯣꯡ ꯅꯤꯅꯤ ꯁꯤꯗ ꯀꯣꯏꯕ ꯌꯥꯕ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯧꯔꯁꯤ꯫ ꯍꯣꯏ, ꯌꯥꯔꯗꯤ ꯃꯅꯤꯄꯨꯔ ꯇꯨꯔ ꯇꯧꯊꯣꯛꯈ꯭ꯔꯁꯤ꯫ ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ, ꯋꯥꯡꯂꯦꯟꯁꯨ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨꯁꯨ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯤꯌꯥꯗꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯋꯤꯟꯁꯟꯒꯤ ꯀꯣꯜꯗꯨꯁꯨ ꯃꯥ ꯄꯥꯏꯗꯦ꯫ ꯑꯟꯖꯂꯤꯁꯨ ꯑꯗꯨꯝ ꯂꯤꯌꯥꯕꯨ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯂꯤꯌꯥ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯅꯪ ꯅꯨꯄꯥꯗꯨ ꯎꯅꯔꯒ ꯑꯝꯇꯪꯗꯤ ꯌꯦꯡꯁꯤꯕ꯫ ꯋꯤꯟꯁꯟꯅ ꯀꯃꯥꯏꯅ ꯇꯧꯕ? ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯗꯤ ꯑꯩꯅ ꯃꯥꯡꯍꯟꯈꯤꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯑꯟꯖꯂꯤ? ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯟꯖꯂꯤꯁꯨ ꯃꯊꯥ ꯁꯥꯕꯗꯨ ꯌꯥꯎꯔꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯃꯨꯛꯇꯪ ꯎꯅꯊꯣꯛꯄꯅꯗꯤ ꯐꯩ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯂꯧꯁꯤꯟꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯇꯣꯏꯅꯤ ꯂꯤꯌꯥ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯠꯂꯨꯔꯁꯤ꯫ ꯂꯤꯌꯥ ꯃꯄꯤ ꯇꯥꯔꯛꯂꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯋꯤꯟꯁꯟꯕꯨ ꯅꯨꯡꯁꯤ꯫ ꯑꯩ ꯀꯃꯥꯏꯅ ꯃꯥꯒ ꯀꯥꯏꯅꯗꯣꯏꯅꯣ? ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯑꯩꯕꯨ ꯃꯥꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯑꯩ ꯃꯗꯨ ꯉꯝꯃꯣꯏ꯫ ꯑꯟꯖꯂꯤꯁꯨ ꯍꯟꯗꯛꯇꯤ ꯈꯣꯟꯗꯨ ꯀꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯍꯥ? ꯅꯪꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯃꯇꯝꯗꯨꯗ ꯈꯟꯊꯍꯧꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯀꯣꯛ ꯌꯥꯎꯗꯕ꯭ꯔꯣ ꯅꯪ? ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗ ꯇꯥꯍꯧꯗꯨꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯒꯤ ꯋꯥ ꯇꯥꯈꯤꯕ꯭ꯔꯕ? ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯊꯥꯏꯅꯕꯗ ꯇꯧꯗꯨꯅ ꯅꯪ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯣꯛꯅꯈꯤꯕ ꯅꯠꯇ꯭ꯔꯕ? ꯃꯇꯝꯒꯤ ꯆꯠꯅꯕꯤꯗꯤ ꯌꯥꯎꯔꯕ ꯅꯪ ꯉꯁꯤꯗꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯤꯗꯅ꯫ ꯀꯔꯤꯒꯤ ꯀꯞꯂꯤ? ꯅꯣꯛꯑꯣ ꯌꯥꯗ꯭ꯔꯣ? ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ? ꯅꯁꯥꯒꯤ ꯏꯖꯠ ꯌꯣꯟꯊꯣꯛꯂꯒ ꯇꯥꯜꯂꯛꯄ ꯄꯩꯁꯥꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯩꯈꯥ ꯇꯥꯍꯜꯂꯤꯗꯅ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯊꯕꯛꯇ ꯂꯣꯏꯈꯤꯕ ꯇꯥꯕꯅꯤ꯫ ꯄꯩꯁꯥꯁꯤꯡꯗꯨꯅ ꯅꯪ ꯅꯤꯁꯥꯗꯣ ꯂꯩꯔꯒ ꯆꯥꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ, ꯅꯪꯒꯤ ꯏꯖꯠ ꯀꯗꯥꯏꯅꯣ? ꯅꯪꯕꯨ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯍꯧꯖꯤꯛ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯒꯗꯧꯔꯤꯒꯦ? ꯍꯥ? ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯁꯨ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯥꯗꯤ ꯀꯩꯁꯨ ꯂꯥꯛꯂꯔꯣꯏ꯫ ꯅꯪꯒꯨꯝꯕꯅꯤ ꯂꯥꯛꯇꯧꯔꯤꯕꯗꯨꯁꯨ, ꯈꯪꯉꯕ? ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯔꯥꯏꯠ ꯆꯠꯅꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯃꯨꯛꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗ ꯃꯥꯡꯈ꯭ꯔꯒꯦ? ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅꯤ, ꯅꯨꯄꯥ ꯍꯥꯏꯁꯤ ꯅꯨꯄꯥꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯂꯤꯌꯥ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯥꯔꯒ ꯀꯩ ꯑꯣꯏꯒꯅꯤ? ꯅꯪꯇꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯔꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯇꯥꯟꯁꯤꯟꯈꯤꯕ ꯄꯩꯁꯥ, ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ? ꯃꯁꯤ ꯅꯪꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤ ꯅꯠꯇ꯭ꯔꯣ? ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯗ ꯍꯥꯟꯅ ꯃꯨꯟꯅ ꯈꯟꯊꯔꯝꯂꯕꯗꯤ ꯅꯪ ꯑꯁꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯂꯤꯌꯥ ꯑꯟꯖꯂꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯋꯥꯈꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯑꯟꯖꯂꯤꯁꯨ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯤꯌꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯠꯅꯕ ꯇꯧꯁꯦ, ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯂꯤꯌꯥꯁꯨ ꯃꯄꯤꯗꯨ ꯐꯠ-ꯐꯠ ꯇꯩꯊꯣꯛꯂꯒ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯑꯟꯖꯂꯤꯁꯨ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯄꯥꯛꯄꯗ ꯀꯣꯜ ꯇꯧꯔꯛꯏ, ꯗꯗꯥ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯑꯣꯐꯤꯁꯇ ꯂꯩꯔꯤ ꯁꯔ ꯉꯥꯏꯔꯤ, ꯀꯩꯗꯧꯔꯦ? ꯂꯤꯌꯥꯅ ꯁꯝꯂꯞꯄ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯛꯄꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯆꯠꯄꯅ ꯐꯩꯅ, ꯃꯔꯣꯜ ꯑꯃ ꯈꯪꯍꯟꯕꯅ ꯐꯩ꯫
ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯣ ꯅꯨꯄꯥꯗꯣ ꯇꯤꯛ ꯇꯧꯒꯦꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯨꯝꯗ ꯂꯣꯏꯁꯤꯟꯈꯤꯒꯦ ꯗꯗꯥꯁꯨ ꯐꯖꯅ ꯂꯩꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯤꯒꯤꯅ ꯃꯤ ꯑꯣꯏꯈ꯭ꯔꯁꯨ ꯏꯕꯥꯅꯤꯗꯤ ꯊꯨꯅꯗꯕ ꯌꯥꯗꯕꯅꯤꯍꯦ ꯑꯩꯗꯤ ꯌꯦꯡꯉꯨꯀꯣ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯄꯨꯔꯛꯑꯒꯅꯦ ꯅꯈꯨꯗꯥꯡ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯈꯠꯀꯗꯧꯅꯤ ꯏꯁ ꯑꯦꯝꯕꯨꯂꯦꯟꯁꯇꯨꯅ ꯀꯩꯒꯤ ꯑꯣ ꯊꯥꯏꯅꯒꯤ ꯚꯦꯟꯗ ꯀꯩꯗ ꯅꯨꯄꯤ ꯐꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯆꯠꯅꯗ꯭ꯔꯦ ꯑꯦꯝꯕꯨꯂꯦꯟꯁ ꯁꯥꯔꯚꯤꯁ ꯑꯣꯏꯅ ꯆꯠꯅꯔꯕꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯂꯥꯎꯔꯁꯨ ꯆꯥꯕꯣꯛꯂꯝꯗꯥꯏꯒꯤ ꯂꯥꯎꯔꯤ ꯃꯥꯜꯂꯦꯅ ꯈꯜꯂꯅꯤꯗꯅ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯌꯥꯕꯅꯤꯅꯦ ꯅꯪ ꯗꯥꯒꯤ ꯕꯤꯔꯦꯟꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯝꯇ ꯀꯥꯔꯟꯁꯦ ꯍꯦꯛꯇ ꯌꯥꯎꯔꯛꯑꯦ ꯌꯥꯔꯦ ꯊꯝꯃꯒꯦ ꯑꯩ ꯆꯠꯅꯕꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯊꯝꯃꯣ ꯊꯝꯃꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯣ ꯍꯣꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯟꯖꯂꯤꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯇꯣꯡꯂꯒ ꯂꯤꯌꯥꯅ ꯂꯝꯕꯤꯗꯨ ꯇꯥꯛ ꯇꯥꯛꯇꯨꯅ ꯂꯥꯛꯂꯤ ꯁꯨꯝ ꯊꯧꯔꯛꯂ ꯃꯇꯨꯡ ꯃꯐꯝꯗ ꯌꯧꯔꯦ ꯌꯨꯝꯁꯤ ꯆꯨꯝꯂꯕꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯟꯖꯂꯤ ꯍꯜꯂꯁꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯪꯗꯤ ꯆꯪꯉꯨꯔꯁꯤꯁꯦ ꯑꯟꯖꯂꯤꯅ ꯆꯤꯡꯗꯨꯅ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯌꯨꯝꯗꯨ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯁꯦꯜ ꯊꯨꯝ ꯋꯥꯠꯇꯅ ꯑꯗꯨꯝ ꯂꯩꯕ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯟꯖꯂꯤꯁꯨ ꯈꯪꯂꯦ ꯃꯄꯥꯜꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯀꯧꯔꯒ ꯌꯦꯡꯉꯁꯤꯔꯥ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯗꯨꯝ ꯍꯦꯛ ꯀꯧꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯑꯍꯜ ꯈꯖꯤꯛ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯏ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯏꯁꯨꯁꯥ ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯑꯟꯖꯂꯤꯅ ꯏꯄꯣ ꯌꯥꯏꯁꯦꯟ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯁꯤ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯍꯪꯕꯕꯨ ꯂꯤꯌꯥ ꯑꯟꯖꯂꯤꯒꯤ ꯈꯨꯠꯇꯨꯗ ꯆꯦꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯟꯖꯂꯤꯁꯨ ꯂꯤꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯍꯜꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒ ꯋꯥꯔꯤꯝꯇ ꯁꯥꯟꯅꯒꯦ ꯇꯧꯖꯕꯅꯤ ꯃꯥꯃꯨ ꯂꯩꯇꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅꯤꯄꯣ ꯏꯆꯦ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯔꯨꯞꯁꯤꯡ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯏꯕꯦꯝꯃꯁꯥ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯊꯥ ꯑꯃ ꯐꯥꯔꯦꯅꯦ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯧꯔꯤꯕꯕꯣ ꯋꯥꯁꯤꯗ ꯂꯤꯌꯥꯗꯤ ꯃꯃꯥꯏ ꯂꯨꯞꯊꯔꯒ ꯂꯩꯈ꯭ꯔꯦ ꯑꯟꯖꯂꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅ ꯈꯨꯝꯂꯛꯏ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦꯕꯣ ꯍꯣꯏ ꯌꯧꯔꯣ ꯏꯁꯨ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯕ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯣꯏ ꯄꯣ ꯃꯥ ꯍꯜꯂꯛꯂꯒ ꯁꯥꯟꯅꯔꯒꯦ ꯂꯤꯌꯥꯅ ꯃꯥꯡ ꯊꯥꯔꯒ ꯍꯥꯟꯅ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯟꯖꯂꯤꯁꯨ ꯊꯨꯅ ꯏꯟꯅꯔꯛꯏ ꯂꯤꯌꯥ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯍꯦꯛ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯟꯖꯂꯤꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯅ ꯃꯪꯂꯒ ꯂꯩ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯖꯩ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯟꯅ ꯑꯇꯤꯌꯥ ꯊꯛꯇ ꯊꯣꯛꯂꯤ ꯋꯥꯡꯂꯦꯟꯁꯨ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩ ꯃꯈꯨꯠ ꯌꯦꯠꯇꯨꯗꯁꯨ ꯇꯪꯈꯥꯏ ꯆꯥꯛꯂꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯃꯩꯈꯨ ꯋꯥꯡꯋꯣꯡ ꯀꯥꯟꯅ ꯄꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯊꯥꯗꯣꯏꯁꯨ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯋꯥꯡꯂꯦꯟꯅ ꯆꯨꯔꯨꯞ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯗꯣꯛꯇꯔ ꯋꯥꯡꯂꯦꯟ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ ꯊꯥꯕꯜ ꯌꯦꯡꯁꯤ ꯂꯥꯎꯅꯤ ꯃꯤꯁ ꯀꯌꯥꯝ ꯐꯖꯅ ꯊꯣꯛꯂꯤꯕꯅꯣ ꯌꯦꯡꯉꯨ ꯂꯥꯎꯅꯤ ꯊꯥꯗꯣꯏꯁꯨ ꯑꯇꯤꯌꯥ ꯃꯊꯛꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯅ ꯆꯨꯔꯨꯞ ꯊꯛꯄ ꯄꯛꯆꯗꯦ ꯊꯛꯀꯅꯣ ꯀ꯭ꯔꯤꯒꯤ ꯊꯛꯏꯅꯣ ꯊꯥꯗꯣꯏꯒꯤ ꯋꯥꯁꯤꯗ ꯋꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯐꯠꯇꯦ ꯈꯪꯂꯁꯨ ꯑꯗꯨꯝ ꯊꯛꯅꯤꯡꯕꯖꯥꯠꯅꯤꯗ ꯆꯨꯔꯨꯞ ꯊꯛꯄꯒꯤꯁꯨ ꯃꯤꯁꯅ ꯑꯃꯨꯛ ꯋꯥꯔꯛꯄꯤꯒꯦ ꯍꯥꯏꯗꯣꯏꯔꯣ ꯑꯩꯗꯤ ꯀ꯭ꯔꯤ ꯏꯇꯤꯛ ꯂꯩꯗꯅ ꯗꯣꯛꯇꯔꯗ ꯋꯥꯔꯛꯀꯅꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯩꯇꯦꯅ ꯑꯗꯣ ꯗꯣꯛꯇꯔ ꯍꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯅꯤꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯑꯩꯒ ꯏꯃꯥ ꯂꯩꯇꯕ ꯏꯄꯥ ꯂꯩꯇꯕꯁꯦ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤꯗ ꯃꯤꯁ ꯊꯥꯗꯣꯏ ꯈꯨꯝꯂꯛꯇꯦ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯋꯥꯡꯂꯦꯟ ꯆꯨꯔꯨꯞꯇꯣ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯆꯤꯡꯂꯒ ꯃꯆꯩꯗꯨ ꯅꯥꯀꯜꯒꯤ ꯗꯁꯕꯤꯟꯗꯨꯗ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯃꯩꯈꯨꯗꯨ ꯇꯞꯅ ꯀꯥꯞꯊꯣꯔꯛꯏ ꯊꯥꯗꯣꯏꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯋꯥꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯋꯥꯡꯂꯦꯟ ꯁꯨꯛꯌꯦꯡꯅ ꯌꯦꯡꯂꯛꯇꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯗꯤ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯠꯌꯦꯡꯗꯨ ꯐꯠ ꯍꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯀꯥꯏꯗꯨꯅ ꯃꯔꯩꯗꯨ ꯆꯤꯛꯂꯒ ꯈꯥꯡꯉꯤ ꯁꯅꯥꯗꯤ ꯀꯩꯗꯧꯍꯧꯔꯦ ꯁꯨꯝ ꯍꯤꯞꯍꯧꯕꯅꯤ ꯍꯤꯗꯥꯛꯁꯨ ꯄꯤꯖꯔꯝꯕꯅꯤ ꯍꯌꯦꯡꯗꯤ ꯃꯐꯝ ꯐꯖꯕ ꯑꯃꯗ ꯀꯣꯏꯔꯨꯁꯤ ꯃꯤꯁꯄꯨ ꯇꯟꯕ꯭ꯔꯣ ꯊꯥꯗꯣꯏ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ
ꯇꯟꯗꯤꯌꯦ ꯀꯣꯏꯔꯨꯁꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯃꯤꯁꯣꯏꯁꯨ ꯄꯣꯊꯥꯕꯤꯔꯨꯔꯣ ꯍꯣꯏ ꯋꯥꯡꯂꯦꯟꯗꯤ ꯆꯪꯈ꯭ꯔꯦ ꯊꯥꯗꯣꯏ ꯋꯥꯡꯂꯦꯟꯅ ꯆꯪꯈꯤꯕꯗꯨꯕꯨ ꯌꯦꯡꯖꯍꯧꯗꯨꯅ ꯃꯊꯟꯇ ꯁꯣꯜꯂꯛꯏ ꯅꯅꯥꯛꯇ ꯅꯛꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯂꯩꯍꯟꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯇꯅ ꯊꯝꯖꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯛ ꯑꯃꯁꯦ ꯑꯩ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯅꯐꯝꯗ ꯍꯥꯏꯒꯅꯤ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯕꯨ ꯗꯣꯛꯇꯔꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨꯀꯣ ꯒꯨꯗ ꯅꯥꯏꯠ ꯗꯣꯛꯇꯔ ꯑꯍꯤꯡꯒꯤ ꯄꯨꯡ 11ꯒꯤ ꯍꯦꯜꯂꯛꯄ ꯃꯇꯝꯗꯨꯅꯤ ꯍꯤꯟꯁꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯜꯗ ꯇꯨꯝꯂꯤꯕ ꯊꯥꯗꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯇꯨꯝꯕꯗꯤ ꯇꯨꯝꯊꯗ꯭ꯔꯦ ꯊꯥꯗꯣꯏ ꯇꯥꯗꯅꯕ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯏ ꯅꯨꯡꯁꯤꯠꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯁꯤꯜꯂꯛꯄꯗꯨꯗ ꯊꯣꯡꯅꯥꯎꯒꯤ ꯀꯔꯇꯦꯟꯁꯤꯡꯗꯨ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯤ ꯍꯤꯟꯁꯅ ꯀꯔꯇꯦꯟꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯨꯅ ꯃꯁꯥꯗ ꯊꯦꯡꯂꯛꯄꯗꯨꯗ ꯏꯍꯨꯜ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯂꯩꯈꯠꯇꯨꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯁꯦ ꯃꯥꯕꯨ ꯌꯦꯡꯂꯛꯏ ꯏꯇꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗꯀꯣ ꯅꯪꯒꯨꯝꯅ ꯑꯩꯁꯨ ꯅꯣꯡꯏꯟ ꯆꯦꯛꯂꯥ ꯃꯥ ꯑꯃ ꯉꯥꯏꯅ ꯉꯥꯏꯅ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤꯀꯣ ꯅꯪꯕꯨ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕ꯭ꯔꯅꯦ ꯈꯪꯗꯕ꯭ꯔꯥ ꯑꯁ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯂꯣꯏꯅ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯋꯥꯔꯕ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯤꯁꯥꯗ ꯇꯥꯏꯅꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝ ꯕꯦꯜꯀꯣꯅꯤꯗꯨꯗ ꯐꯝꯂꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯃꯥꯂꯪꯕꯒꯤ ꯏꯄꯣꯝꯗ ꯅꯨꯃꯥꯡꯗ ꯇꯥꯔꯤꯕ ꯃꯁꯥꯏꯁꯤꯡꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯦꯛ ꯍꯣꯡꯗꯣꯛꯂꯦ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄꯅ ꯃꯊꯟꯇ ꯁꯣꯜꯂꯛꯏ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯅꯪꯅ ꯐꯅ ꯂꯣꯠꯅꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯒꯅꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ